ꯆꯥꯠ ꯑꯃꯠꯇ ꯏꯔꯒ ꯁꯦꯝꯕꯤꯔꯛꯑꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯩꯗꯣ ꯆꯥꯛꯇꯣ ꯆꯥꯛ ꯆꯥꯈꯣꯝ ꯃꯆꯥ ꯑꯃꯃꯝꯗꯩ ꯍꯦꯟꯅ ꯆꯥꯗꯦ ꯏꯁꯥꯁꯦ ꯏꯁꯣꯟ ꯁꯣꯟꯗꯩ ꯍꯥꯏ ꯑꯩ ꯇꯁꯦꯡꯅ ꯗꯥꯏꯠ ꯄ꯭ꯂꯥꯟꯒꯨꯝꯕꯒ ꯁꯦꯝꯃꯒ ꯆꯥꯠꯀ ꯁꯦꯝꯃ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯝꯇ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯆꯥꯔꯤꯗꯨꯅꯦ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯊꯣꯡꯉꯤ ꯊꯥꯏꯗꯣ ꯆꯥꯎꯗꯣ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯆꯥꯛꯇꯣ ꯆꯥꯗꯅ ꯁꯣꯟꯗꯩꯗꯣ ꯆꯝꯐꯨꯠ ꯀꯥꯡꯍꯧ ꯕꯣꯔꯥ ꯄꯥꯛꯅꯝ ꯃꯈꯟ ꯃꯈꯟ ꯇꯧꯔ ꯃꯌꯥꯝ ꯆꯥꯎ ꯊꯟꯅꯕ ꯅꯥꯀꯟꯗꯨꯗ ꯃꯌꯥꯝ ꯍꯥꯞꯄꯣ ꯆꯥꯛꯇꯨꯗꯪ ꯆꯥꯔꯗꯤ ꯌꯥꯔꯣꯏꯗꯅꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯞꯄ ꯆꯥꯕꯤꯌꯣ ꯑꯗꯨ ꯐꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯑꯋꯥꯊꯕꯤ ꯆꯝꯐꯨꯠꯅꯦ ꯆꯥꯔꯝꯃꯤꯁꯦ ꯕ꯭ꯂꯣꯛꯀ ꯁꯦꯝꯗ ꯀꯨꯏꯔꯦꯗ ꯁꯨꯝ ꯕ꯭ꯔꯣꯗꯕꯦꯟꯗꯪꯁꯨ ꯌꯥꯕꯒꯤꯀꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯒꯦꯅ ꯊꯥꯔꯛꯄꯅꯦ ꯑꯗꯣ ꯂꯥꯏꯞꯁꯤꯁꯨ ꯃꯤꯠꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯌꯥꯗꯕꯁꯤꯗ ꯍꯦꯜꯂꯣ ꯅꯦꯠꯁꯦ ꯌꯥꯗꯕꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯅꯔꯦ ꯑꯩꯁꯨ ꯇꯜꯂꯕ ꯀꯩꯅꯣ ꯍꯥꯞꯄꯗꯣ ꯕ꯭ꯂꯣꯒꯤꯡ ꯇꯧꯔ ꯊꯥꯒꯠꯄꯗꯣ ꯁꯨꯝ ꯅꯦꯠꯁꯨ ꯌꯥꯗꯦꯗꯅꯀꯣ 5 days ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯌꯥꯗ꯭ꯔꯤ ꯇꯟꯕ ꯃꯌꯥꯝ ꯑꯗꯨꯝ ꯀꯥꯡꯁꯣꯏ ꯄ꯭ꯔꯦꯝꯁꯟ ꯑꯗꯨꯝ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕ ꯀꯩꯀꯥ ꯑꯗꯨꯝ ꯆꯥꯔꯣ ꯑꯂꯨ ꯍꯥꯞꯇꯕꯤꯗ ꯃꯪꯒꯟꯅ ꯆꯋꯥꯏꯅ ꯑꯗꯩ ꯔꯥꯁꯃꯥ ꯃꯔꯨꯒꯨꯝꯕꯅ ꯂꯣꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯐꯔꯅꯤ ꯑꯗꯨꯝꯕ ꯑꯗꯨꯝ ꯆꯥꯔꯣ ꯀꯥꯡꯉꯧ ꯌꯥꯝ ꯆꯥꯎ ꯀꯥꯡꯉꯧ ꯉꯧꯔꯒ ꯄꯨꯛ ꯊꯟꯅꯕ ꯅꯥꯀꯟꯗꯨꯗꯀꯣ ꯆꯥꯛꯇꯪ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯁ꯭ꯇ꯭ꯔꯦꯁꯅ ꯀꯣꯛ ꯂꯩꯈꯠꯇꯣꯔꯦꯗ ꯑꯩꯈꯣꯏꯐꯥꯎꯗ ꯑꯩꯐꯥꯎꯗ 20 hours ꯍꯧꯔꯝꯃꯒ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯗꯥꯏꯠꯇꯤ ꯇꯧꯕ ꯑꯗꯨꯒ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯊꯥꯖꯜꯂꯝꯃꯦ ꯆꯦ ꯑꯦꯐꯕꯤꯗ ꯃꯦꯁꯦꯁ ꯊꯥꯈꯤꯕꯅꯦ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯀꯪꯁꯜꯂꯦ ꯍꯥꯏꯌꯦ ꯑꯌꯥ ꯍꯣꯏ ꯌꯦꯡꯒꯦ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉ ꯍꯜꯂꯛꯀꯦ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯦ ꯀꯦꯖꯤ ꯀꯌꯥ ꯇꯥꯔꯒꯦ ꯊꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯀꯌꯥ ꯇꯥꯏꯅꯣ ꯑꯗꯨꯝ ꯃꯤꯁꯦ ꯌꯥꯝ ꯊꯨꯅ ꯖꯔ ꯑꯗꯨꯝ ꯋꯦꯠ ꯍꯟꯊꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯟꯊꯒꯟꯗꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯏꯃꯥ ꯈꯤꯇꯪ ꯂꯩꯊꯧꯗꯅ ꯁꯤꯡꯖꯨ ꯆꯥꯏꯌꯦ ꯁꯤꯡꯖꯨꯁꯦ ꯃꯤꯃꯤꯒꯨꯝꯕ ꯅꯠꯇꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯊꯥꯏꯅꯒꯤ ꯍꯅꯨꯕꯤ ꯀꯩꯀꯥ ꯍꯅꯨꯕꯤ ꯁꯣꯔꯤ ꯑꯁ ꯊꯥꯏꯅꯒꯤ ꯑꯕꯣꯛ ꯑꯣꯏꯅ ꯌꯣꯟꯕꯗꯣ ꯋꯥ ꯉꯥꯡꯕꯁꯦ ꯍꯦꯛꯇ ꯁꯣꯏꯗꯣꯛꯈꯤꯕ ꯃꯌꯥꯝ ꯀꯣ ꯁꯥꯎꯒꯅꯨ ꯑꯗꯣ ꯊꯃꯣꯏꯗꯗꯤ ꯀꯩꯝ ꯂꯩꯕ ꯅꯠꯇꯦꯕ ꯆꯥꯅꯤꯡꯗꯕ ꯁꯤꯗꯣꯔꯦ ꯑꯋꯥꯊꯕꯤꯒꯤ ꯆꯝꯐꯨꯠꯁꯦ ꯍꯥꯎꯇꯦ ꯑꯗꯨ ꯑꯣꯏꯁꯨ ꯆꯥꯏꯅꯦ ꯐꯩ ꯍꯥꯏꯕꯩ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯏꯔꯥꯡꯁꯤꯒ ꯑꯩꯁꯨ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯒꯨꯝꯕꯗꯣ ꯃꯌꯥꯝꯗ ꯎꯠꯅꯕ ꯕ꯭ꯂꯣꯒꯤꯡꯒꯨꯝꯕ ꯇꯧꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯇꯧꯕꯗꯣ ꯇꯁꯦꯡꯅ ꯉꯝꯃꯦꯕ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯦꯕ ꯍꯥꯏꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯅꯝꯃꯒ ꯃꯌꯥꯝꯗ ꯎꯍꯟꯗꯣꯏꯅꯤ ꯌꯦꯡꯍꯟꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯐꯥꯁꯇꯤꯡꯗꯣ ꯇꯧꯕꯗꯣ ꯍꯦꯟꯅ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤꯗꯣ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯥꯁꯨ ꯉꯝꯃꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯈꯜꯂꯝꯒꯗ꯭ꯔꯥ ꯈꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯏꯁꯥꯗꯣ ꯈꯪꯕ꯭ꯔꯥ ꯐꯥꯁꯇꯤꯡ ꯇꯧꯒꯦ ꯇꯧꯕꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯥꯈꯠ ꯊꯥꯀꯠꯄ ꯁ꯭ꯋꯥꯏꯗ ꯗꯨꯡꯗꯥ ꯇꯧꯅꯔꯛꯑꯒ ꯑꯗꯩ ꯊꯣꯛꯏ ꯊꯧꯗꯣꯛ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯊꯣꯛꯇꯕꯅꯤꯅꯅꯦ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯕꯗꯣ ꯑꯣꯏꯌꯦꯕ ꯋꯦꯠꯇꯤ ꯑꯣꯟꯗ꯭ꯔꯤꯁꯦ ꯑꯩꯒꯤꯁꯦ ꯊꯥ ꯑꯃꯃꯨꯛꯅꯦ ꯑꯗꯣ ꯍꯦꯟꯗꯦ ꯑꯩ ꯁꯨꯝ ꯏꯁꯥꯒꯤ ꯆꯥꯡ ꯑꯃꯗ ꯆꯥꯛꯁꯨ ꯆꯥꯏ ꯑꯆꯥꯄꯣꯠꯇꯤ ꯆꯥꯗ꯭ꯔꯦ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯈꯦꯠꯅꯩ ꯐꯣꯇꯣ ꯊꯥꯈꯤꯕꯅꯦ ꯀꯥꯏ ꯍꯣꯏ ꯌꯦꯡꯒꯦ ꯊꯥꯖꯤꯜꯂꯦꯝꯕꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯑꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯇꯥꯕꯗ ꯑꯗꯨꯝ ꯍꯟꯊꯕꯅꯦ ꯋꯦꯠꯁꯦ ꯅꯦꯠꯀ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯦꯕꯅꯦ ꯑꯩꯁꯦ ꯑꯗꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯐꯅ ꯅꯦꯠ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯕꯀꯣ ꯔꯤꯖꯜꯇꯣ ꯐꯖꯅ ꯐꯪꯅꯕ ꯑꯋꯥꯊꯕꯤ ꯆꯝꯐꯨꯠꯁꯦ ꯌꯥ ꯀꯨꯝꯕ ꯀꯥꯟꯗ ꯀꯩꯒꯤꯅꯣ ꯈꯪꯗꯤꯌꯦ ꯍꯩ ꯆꯥꯕꯩ ꯇꯥꯏꯞꯇ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯗ꯭ꯔꯗꯤ ꯑꯩ ꯁꯨꯃꯥꯏ ꯑꯣꯏꯔꯣꯏ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯩꯅꯦ ꯏꯁꯥꯗ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯂꯛꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯕꯗ
ꯑꯩꯅ ꯐꯅ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯑꯃꯨꯛ ꯍꯣꯠꯅꯗꯗꯤ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯑꯗ ꯅꯪꯅ ꯍꯣꯠꯅꯕꯤꯕꯩꯅꯦ ꯑꯩꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯍꯣꯠꯅꯕꯩꯅꯦ ꯑꯩꯅ ꯐꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯍꯣꯠꯅꯗ꯭ꯔꯗꯤ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯍꯣꯠꯅꯕꯤꯕꯩꯅꯦ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯍꯣꯠꯅꯔꯛꯑꯣ ꯐꯤꯒꯔ ꯐꯖꯅ ꯇꯥꯔꯀꯥꯟꯗ ꯑꯃꯨꯛꯀ ꯊꯥꯔꯛꯑꯣ ꯐꯣꯇꯣꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯔꯒꯁꯨ ꯌꯦꯡꯒꯦ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯂꯥꯏꯚꯁꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯥꯔꯛꯄꯅꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯔꯤꯖꯥꯠꯅꯣꯅ ꯏꯔꯥꯡꯅꯦꯅ ꯇꯧꯔꯤꯁꯦ ꯃꯔꯣꯟ ꯄꯦꯜꯂꯦꯗ ꯑꯩ ꯋꯥꯔꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯍꯥꯏ ꯗꯥꯏꯇꯤꯁꯤꯌꯥꯟ ꯇꯥꯟꯅꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯑꯃ ꯇꯥꯟꯅꯩ ꯐꯤꯇꯦꯂꯣꯒ ꯍꯦꯜꯗꯤꯐꯥꯏ ꯃꯤꯒꯤ ꯗꯥꯏꯇꯤꯁꯤꯌꯥꯟꯅꯁꯨ ꯃꯣꯏꯒꯤ ꯑꯗꯨꯝ ꯄꯤꯕꯅꯦ ꯗꯥꯏꯠ ꯆꯥꯔꯠ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯈꯤꯕꯅꯦ ꯑꯩ ꯖꯤꯔꯤꯒꯤꯅꯦ ꯑꯩꯈꯣꯏꯗꯤ ꯍꯩꯀ꯭ꯔꯨ ꯌꯥꯝ ꯍꯧꯋꯦ ꯄꯥꯝꯕꯤ ꯌꯥꯝ ꯄꯥꯜꯂꯦ ꯆꯦ ꯅꯛꯅꯔꯝꯃꯗꯤ ꯄꯤꯒꯗꯕꯅꯦ ꯆꯦꯗ ꯂꯥꯞꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯖꯤꯔꯤꯗꯒ ꯀꯣꯏꯔꯛꯈꯤꯗꯣꯏꯅꯦ ꯏꯔꯥꯡꯒꯁꯦ ꯐꯈꯤꯁꯅꯣ ꯖꯤꯔꯤꯒꯁꯦ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯑꯗꯣ ꯀꯣꯏꯔꯛꯀꯦ ꯖꯤꯔꯤꯗꯒ ꯑꯗꯣ ꯃꯌꯥꯝ ꯍꯦꯛꯑ ꯂꯣꯏꯔꯦ ꯗꯨꯀꯥꯟꯗꯀꯣ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯁꯂꯤꯝ ꯈꯥꯟ ꯅꯨꯡꯁꯤꯕꯥꯟ ꯊꯥꯖ ꯂꯦꯝꯕꯤꯒꯤ ꯀꯃꯦꯟꯁꯦ ꯍꯩꯀꯨꯒꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯏꯔꯥꯡ ꯇꯧꯗꯅ ꯕꯖꯥꯔ ꯆꯠꯇ꯭ꯔꯕꯅꯤꯅ ꯕꯖꯥꯔꯗꯣ ꯑꯌꯨꯛ ꯑꯌꯨꯛꯇꯒꯗꯤ ꯐꯝꯃꯦ ꯍꯥꯏ ꯑꯗꯣ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯗ꯭ꯔꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯌꯦꯡꯒꯨꯝꯕꯒ ꯆꯠꯀꯗ꯭ꯔꯥ ꯍꯌꯦꯡꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯏꯔꯥꯡꯁꯦ ꯀꯩ ꯇꯧꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯕꯖꯥꯔ ꯆꯠꯇꯗꯅ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯃꯅꯥ ꯃꯁꯤꯡꯒ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯀꯩꯝ ꯍꯣꯠꯅꯗꯦ ꯑꯩ ꯑꯩꯈꯣꯏꯗ ꯌꯥꯝ ꯄꯥꯜꯂꯦ ꯑꯗꯩ ꯄꯦꯔꯨꯛꯁꯨ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯂꯧꯕꯨꯛꯇ ꯃꯌꯥꯝ ꯍꯧꯋꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝ ꯑꯣꯏꯗꯦ ꯌꯥꯝ ꯐꯩꯌꯦ ꯅꯪꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯄꯥꯟꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯌꯥꯔꯦꯅ ꯑꯩꯗꯤ ꯁꯦꯝꯗꯅꯀꯣ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯒ ꯄꯥꯟꯕꯁꯤꯡꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯈꯨꯗꯛꯀ ꯍꯦꯛꯑꯒ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯁꯨ ꯃꯅꯥ ꯃꯁꯤꯡꯒ ꯃꯌꯥꯝ ꯊꯥꯈꯤꯗꯣꯏꯅꯦ ꯏꯔꯥꯡꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯇꯣꯀꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯏꯔꯥꯡꯁꯦ ꯇꯜꯂꯦꯗ ꯌꯥꯝ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗꯦꯗ ꯃꯥꯏꯀꯩꯁꯤꯗꯀꯣ ꯕꯤꯠ ꯂꯩꯇꯦꯕ ꯇꯤ ꯑꯃꯣꯏ ꯇꯤ ꯑꯃꯣꯁꯦ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯤ ꯑꯃꯣ ꯏꯔꯥꯡ ꯀꯃꯥꯏ ꯇꯧꯒꯦ ꯀꯟꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯟꯕ ꯀꯟꯗꯕ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯏꯔꯥꯡ ꯑꯕꯨ ꯀꯟꯂꯤ ꯀꯩꯅꯣ ꯀꯩꯅꯣ ꯁꯃꯣꯁꯥ ꯁ꯭ꯄꯣꯛ ꯗꯤꯁꯄ꯭ꯂꯦꯁꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯂꯥꯏꯚꯀꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯗ ꯃꯌꯥꯝ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯅꯣꯁꯨ ꯃꯤꯁꯨꯀꯣ ꯀꯌꯥ ꯌꯦꯡꯗꯦ ꯑꯗꯨꯒ ꯅꯦꯠ ꯌꯥꯅꯗꯕꯅꯤꯅ ꯉꯥꯛꯇꯪ ꯁꯨꯝ ꯊꯥꯔꯛꯄꯅꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ